पाउचेदी यमफम ओइबा मरुइबा पाउ खरा अपडेट तौजरी मॉलिक्यूल की मचानुपी पुलिस सरेंडर तौखरे हौगिबा तांग कुटमथोय की अयुक पुंग मपन मखाइरुम ताबदा सिंगजमई पुलिस स्टेशन की मनung चनबा सिंघामथक अग्राबा लेरक्तगी गुरु मयुम सूरजकुमार शर्मपो नोंगमैना कापदुना हाtkhiba माकी सगै की मखुरा गुरु मय मॉलिक्यूल शर्मा सही हुमरागन थोय छुराबागी मचानुपी पुलिस सरेंडर तौखरे लोइदना CGM इम्फाल वेस्ट पुथोकलाबा मदोंग था असिगी कुंतरेट फौबा पुलिस कस्टडी रिमांड लौथग्रे सूरजकुमार मिहाट का मरी लाइनन लैखिद्रबगी अपोक्पा जी गौफेसर मन सिंगजमई पुलिस स्टेशन दा कंप्लेन अमा थांगलकपदगी पुलिस ना केस अमा लौखतुना मखाताबा इन्वेस्टिगेशन अदु चथरखिबने पुलिस ना चथरखिबा इन्वेस्टिगेशन अदु द मिहाट असिदा जेनरिबा मॉलिक्यूल की जुमदा चट्टुना थीबा हुंबगी थबक चथबदा फाबा फंखिदे अदुमकपो नुंगथिल पुंग मरी मखाइरुम ताबा मतमदा जुम अदुदा पुन्ना लैमिनबा महाके मचारुपी गुरु मयम गीता पारास सही निपुगतारेत छुराबा मापुरोइबा किशोर चांद मिहाट असिगा मरी लैनना फागनी आइना मसादा अकीबा लैबदगी सिंगजमई पुलिस स्टेशन दा सरेंडर तौरकपदगी फॉर्मल ओइना अरेस्ट तौखे फारबा गीता पारास वाहंग पौंग चतबदा मिहाट अदु निंगथिना थौरांग तौरबा मतुंगदा कोल ब्लड ता हाटखिबदा मार्क्सु लौतुनबा यावी हाइबा मसाना याजकी लोइनना मिहाट असिगा मरी लैनना हौजिक फावबा चथरिबा इन्वेस्टिगेशन असिदा को 21 असिना निंगथिना को ऑपरेशन पीदे मैन 21 ओइरिबा महाकी मपागी लोटफम अदु हौजिक फावबा हाइदोक्तबना थौदोक अदुगी चपचाबा असेंबा खांथोकनबा अमदे मैन 21 असि फाबा ngamnabagidmk मखाताबा इन्वेस्टिगेशन मथौताई हाइनंगासी CGM इम्फाल वेस्ट की कोर्ट पुथोकलबा मतुंगते नुमित मंगाने की पुलिस कस्टडी रिमांड पिबियु हाइना प्रेयर तौखे लोइनना कोर्ट की मैकेदकीसु को 21 असि मखाताबा इन्वेस्टिगेशन की दमक था असि कुंतरेट फावबा नुमित मंगाने की कस्टडी रिमांड पिखरे नगलमरोमदा MPCC प्रेसिडेंट अमसोंग CLP लीडर sindokkadaba Leite कांग्रेस ngasi manipur da phongbu pause amada congress party manungda ahongba lakadori MPCC president amasung CLP lusingba sindoklaba yai haina phongkiba pau adu yumpham yaudaba amasung congress party ge mapangal anthanaba honaba pauni haina manipur pradesh congress committee ki secretary media W Ratan Kumar Singh na phongdorakle ngasi MPCC ki secretary media W Ratan Kumar Singh hana press ta thadorakba serol amana handak all india congress committee ki manipur ki in charge wariba hanage यूनिट मिनिस्टर भक्त चरण दास ना मणिपुर लाखलामखिबा अदु बाय इलेक्शन मिखल ग मरी इलेना लाखिबाने कांग्रेस मनु की फम सिंदोक सिंजन तौनबा लाखिबा नते ngasi pausi adu da phongdokhiba state asida congress party mapangal phudokba ngamdabagi phibam uba congress party manung desu organization ga legislature singa gi marakta gap leirakpa manba phibam ama urakba ase party high command jamna action lawi aikhiba adusu bhabna saba pauni aina MPCC ne lawe MPCC की प्रेसिडेंट मोइरांगथिम ओकेंड्रो की मका द ग्रास रूट लेवल दगी हौरग पार्टी असि की मपांगल कंखटनबा कंद होदना लाखले हंदकी बाय इलेक्शन मिखल अदुद सुलेंगाक बारिबा BJP ना मारी अमसुंग मसल पावर का हेनसी नकीबदगी कांग्रेस पार्टी ना थादोक मिलेप सिंह माइ पखौदबने मासिदे मणिपुर की मियाम खंगनरबा वाफमने मयामना पिबिरिबा मतेंगना कांग्रेस ना हंदकी मिखल अदुद मपांगल लेनसु मिखल थेंगनगिबने कांग्रेस के MLA के पार्टी ऑफिस लाक्तबा पार्टी की थबक तौरम सिंगदा पुंगनिंग चंगदे आइबा वाफम अदुसु अरानबने कांग्रेस पार्टी बमियाम द लाना वनरबा होनबा थवंगने कांग्रेस पार्टी न मपांगन कंकननरबा अमसुंग हिंगदनरबा होनरिगी चरक्ता युमफम याउदबा सेमजन जजनबा पाउ अमा फंगदरबा असिना मियामना लाना लौबिगनो मियाम गी हाइफनबा अमसुंग लेबाक मियामबो ngaksenaba matam pumbada कांग्रेस पार्टी न होनदुना लागले अफबा मियाम की लेंगाक अमा पुरकनबा कांग्रेस पार्टी न कंद होनरिबा असिदा मियामना पंगल हापीरी कांग्रेस पार्टी मनुंगदा हौजिक जानदबा करिसु लेते मियामना मसिदा लाना उबिगनो आइन MPCC की सेक्रेटरी मीडिया की चेरोल असिना हाइरे कोविड-19 की वैक्सीन पुथोक पेसिन तौनबा एयर कार्गो ऑपरेटर अमदी एयरफोर्स सिंह थौरांग तौखरे मथंग चाही की अंगन बसरुक फावबदा कोविड-19 लेंगनबा वैक्सीन मरांग काहिना स्टॉक तौदुना थंबगा लोइनना वैक्सीन मखल अस इंडियन काउंसिल ऑफ मेडिकल रिसर्च ICMR की सेंट्रल पुलदगे लेबाक्सिन तुना पुथोक पेसिन तौनबा हेल्थ एंड फैमिली वेलफेयर मिनिस्ट्री ने एयर कार्गो ऑपरेटर अमदी एयरफोर्स सिंह थौरांग तौखरे आइना एजेंसी की पाउना हाइरे एयर कार्गो ऑपरेटर सिंगना मल्टीपल फ्लाइट सर्विस पीनाबा अमसुंग मपुंग ओइना इंडियन एयरफोर्स सिंग द तोखाइबा टेम्परेचर कंट्रोल जोन सिंग सेमखनबा मिनिस्ट्री असिना एयरपोर्ट अथॉरिटी ऑफ इंडिया अमदी सिविल एविएशन मिनिस्ट्री द नहुना खानख्रेसु हाइरे बिहार मिखल द कारखरबा म्यूट सिंग वसक लौबदा हिंदुस्तान हाइबा वही सिनरुबगी चारांगनबा थोखरे हंदक पांगथोकिबा बिहार लेजिस्लेटिव असेंबली की मिखल द कारखरबा तोंगान तोंगान बा पॉलिटिकल पार्टी सिंग म्यूट सिंग ngasi
Prodem Speaker Jitan Ram Manjina MLA oina wasak lohon khibaga loinana wasak lobagi thoram aduda Prodem Speaker na Hindustan haiba wai asi anchen se narakpadagi chauna charangna bathokre aina agency ki pauna aire State ki nauna khalaba Chief Minister Nitish Kumar amadi mahaki cabinet colleagues sing yauna numit nini chukna chathagara wasak lobagi thoram aduda sarkar paibada yauriba ruling AIMIM gi MLA Akhtarul Imam gi pali tarakpa matamda Prodem Speaker na Hindustan haiba wai sing pallaga wasak law na ba ingkit pirakpa Leite MLA asina Hindustan pallaga wasak law pangamloy haina maray kanna tawnarakpadagi tawrakpadagi State Assembly gi wasak law pam oiriba conference hall da awai akum tawnaduna matang kuina sarang na pathokibani charang na ba aduna maram oiraga MLA masing jamdana wasak law khibaga loinana hayang masing jamba MLA sing makhatana wasak law gani aire COVID-19 dagi Mahatma Gandhi gi masu suthang laikhidre Mahatma Gandhi ki South African masu suthang Satish Dhofelia masagi sahi humpuga taruk suba mapuk namit ki numit humni gi tungda COVID-19 complication sing dagi ngarak Nongmeiga numita Johannesburg da laikhidre aina imungi miyoi amana phangdokre mahaki machanupi Uma Dhofelia Maestrin amhaki mabung adu pneumonia nabadagi tha amrom layang chatharki ba hospital da COVID-19 pas da poiraki badagi laina adu dagi complication sing dagi laikhidre aina phangdokhe Masanupi Uma amsung Kirti Menon Kobi Masanupi ani lehauri masin manau home ase Mahatma Gandhi na sahi kun South Africa da leiruba tungda India da anki bagi tungda maki thabak makha sa thauna ba lebak adu da thamlam khibane Facebook da karan taba ama lokap yaukre Social media Facebook da karan tarubam yui ama lokap yaukre Police ki pauna hai tha asigi kun mathoi de Imphal West ki Langkol area de leiba thangpilun ahokip allies dun ahokip kauba masagi sahi kun taruklom suraba Naha amana social Facebook ta natai chata pamong da post toruk balagi Surajkumar district police na miyoi asiki mathakta case ama laukut aga miyoi asiki khongul liba hauke police ki follow up action da akus oiriba miyoi asi masagi yumdagi ngarang Nongmeiga numita phaba ngamkhibane mahaki mathakta makhata na thijin bagi thabak chathari aire Lupa Crore ahum henbagi sanaga Konnana phare Customs official singta miyoi ama Lupa Crore ahum henbagi oigadaba sana keji taruk henbagi loinana Fare hai na official amana phangdokre Customs Preventive ki Deputy Commissioner Hemanta Rohilena phongdok pamatuk inna akakna pau phangbadagi mi adu November 18 da Customs Preventive ki official singna New Delhi Railway Station dagi phabane Yamlaba Sen adu awang nongpo ki ngangkhoi phawraga lebak asida lona posilakpu oiram bajai thajari aina su mahakna phangdokle Rohilena ai ki case asiga mari leidana Atoppa miyoi ani amasu Phabaga loinana hojik makhatana thegatpagi thabak chathari miyoi sani jangkhai positive oire ani laikhidre Bharatki mikhal pangthuki belilong amsuk wangjing da target togduna COVID changing tobada miyoi kulumte positive oirama thengnare haukiba pungkun mari manungda punna miyoi sani jangkhai positive oire madugi manungda anina Central Armed Police Force dagine Surajkumar district ki sahi humbuga humdoi amasung humbuga manga suraba miyoi ani Sija Hospital amasung District Hospital Surajkumar da mathangchin atlaikhidre Haujik Fabutha Laichat asina maram oiraga laikhidaba migi masing sani kunthagani pan sukre haukiba pungkun marida Sija Hospital daki miyoi chama gumrau humdoi laina asidagi phagalakpaga loinana punna miyoi chahum yangkai taruk mahusagi punsida hanjan ngamkhre ngasi fabutha COVID-19 positive oiba migi masing punna lising kulhumdoi chatruk yangkai sukre general population dagi miyoi lising kun chatruk sumna amalaina asidagi phagalakre Central Armed Police Force dagi na miyoi lising ahum supnai nifuga mapal laichat asidagi phagatkhre Gandhi jina phawba Congress mutanaba hairam khrabani haina Madhya Pradesh minister na phongdokre Congress luchingba Gulam Nabi Azad na 5-star culture na mikhal sing maipakpa natte amasung party office bihar sing soidanamak mikhal pangthoktuna khangadabani aikibagi nongan bada Madhya Pradesh ki Home Minister Narotam Mishra na Congress amukhana renew tobi yararoi aina ngasi phongdokre Congress asibagi lambida lakle aibase ekoina matam sangnadagi aigrabani hojik aroibada Azad ji Kapil Sibal ji amasung Chidambaram jina madu haigre aduba Congress amuk renew toba yakhigani aibase aikoina khande aina pawmising wangangbada Minister Narotam Mishra na haige Gandhi jina phawba party asi mutananaba hairam khrabani haina makna makha takhe Laibak asi ningtamba phangthaba matung de International Congress adu mari leinadaba amasung maram chadaba oirakhrabana Mahatma Gandhi na party adu dissolve toba pamkhe party asina sumnagi sit taraga mapan khakta maphangduna Bihar da phibam sokiba adugi matungda Rajya Sabha da
opposition gi leader amasung MP Gulam Nabi Ajat Nangarang Nongmeiga Numita 5-star culture na Mikhal Singh Mai Pak Panati amasung party office bearer Singh soitana Mikhal Pangtholaga Khanghandanabgidmk ai Nagalamoromda bodyguard ka Leinaba Mari Losinanaba Lupa Crore Taraganithoi Pikhre Dubai ki ruler Sheikh Mohammed bin Rashid Al Maktoum ki Taruk Suba Nupi Princess Hayana Mahaki British bodyguard ka Mari Leinaba Losinanaba Lupa Crore Taraganithoi Pikhre aire Chahi ani chupna Mari Leinarakhiba Princess Hayana Russell Flowers Koba bodyguard aduda Yamlaba Khudol kya so Pikhe aire Madugi Manungda Paul Ising Taraganithoi Piba Gari Amadi Vintage Shotgun Yaure Maki Lejaba Maral Sizinaduna Sahi Kontraga Dare Suraba bodyguard Adubo Maki Misang da Leinaba Honake bodyguard Aduki Nupina Thazabada Sel Amasung Khudol Piduna Princess Aduna Maki Nupa Namdana Mari Sagatkibani Aire Madu Khanglapa Madamdagi Flowers Kinupi Adu Maki Nupa Kainaba Warip Lauke Princess Haya Amasung bodyguard Flowers ki Aronba Mari Maka Ponglakpasi High Court Amana Mahaki Sahi Humra Suraba Mapuroiba Amasung Princess Haya ga Ani Marakta Labor Case Amada Khanglakpane Chatakiba case Adu Dubai ki ruler Aduga Princess Haya gana Maki Masa Ani Marakta Konnana Jokadagi Aibagi Kenaba Labadaki Satarkibane Princess Haya na Mahaki Masa Ani Yoknanabaki Case Tan Kamdana Haujik Masa Singa Luinana West London gi Kensington da Leite Maragashida SurajKumar Hatpa Molikon Imphal West Commando team na Nongmeiga Konnana Fare Ngasi ayuk pung mapan taramdai adoi di Imphal West Police ki Commando OCP Asawbana Lusingba Commando team amana Sagai Masa Nupa Hatpada Chenaba Guru Mayim Berisandra Elias Molikon Thangmaiban Kabarabum Laikai da Leiba KFC Mapada ki Nongmeiga Konnana Phagat Pak Ngamkhre Ningsing Bajai Ahokiba Tangkun Mathoida Singa Mathak Ngakrabam Leiraktat Leiba BSNL da ZTO Oiba Guru Mayim SurajKumar bo Mahaki Sagai ki Mapa Thokba Guru Mayim Berisandra Elias Molikon na Nongmeiga Kaptuna Hatkibane Magna SurajKumar bo Nongmeiga Kaplapa Matung Mapamadu Thadukna Chenkibadagi Thiba Khangtana Leirakibane Amromda Guru Mayim SurajKumar Hatpada Chenaba Guru Mayim Molikon Welsangda Asumba Wel Puthogo Aiduna Misi Asigi Matangda JSG Advisor S Syam Charanna Phongdokre Amromda su BJP ki MLA amada demand touduna Emung Manung tumna hatkani haina kihlluba Nupa ama phare Yamna ngakna thokpa thodok singki manungda amo oina Bihar ki Narkatiyaganj ki BJP ki MLA Rasmi Barma da Lupa Lakh kunmanga ki ransom demand torakre aire Pawasina makhatana hai hokiba thangjanamita Nupa amana MLA asida phone taruktan Lupa Lakh kunmanga ki demand adu pidrabade MLA adugi Emung Manung tumna hatkani haina su khelakhe aire Thaudok adugi matangda Shikarpur Police Station da masak khangdaba phone torakhiba Nupa adugi mathakta FIR case ama register tawkhi Police Station asina FIR asi hek phangbaga thuna yangna Nupa adugi khongul liduna phagat pangamkhe Nupa adugi maming Munna Khan kawi aire mak haujik police custody da leire haina Narkatiyaganj ki SDPO Kodan Kumar na phangdokhe aire Aroibada content sek asi maroiba pau khara asi paudam jariba Manipur local news YouTube channel amadi Facebook page asidagi Yangbiri Pupunamak Bathagachari Loinana channel asina domda kandarabadi subscribe like and share to wika wignup namakpo amukana thagachari